mayamda ai video ma khatang share tawjirake ko sise khoigi kaino hai tar remedy hairasu yare spell hairasu yare sida ko khoigi addiction gi oina yum da loina mag hazikan se leisu leinai no ko addiction se ngasai gi nisha khatangi wanata bida haidi phone da addict oibani khangde kaino ma poda ma da addict oibado dum laichuraga leiba gumba leina ko haidi main oina addiction gi oina hairaga de khone addiction haina laga di drugs and alcohol adu doina laidana ko adumba oiraga su yam phare ko adu da sina bi bai ko haidi mi duna masana tawjarasu yai natraga aina aigi imungi mi dugi damakta hai tare ko husband gi oiro ichagi oiro daina taro to bi bai ko ado ahambada akhuna tawgadaba numit se ko monday tawgadabni ko aduduna aina sum nomaijing numit share tawreise hazikan spell macha yam ka haina di share di tawde ko keno toroga aina nungda waram se kitang share tawreise hai sangba matamda ado request ki matungina ni ko hai addiction gi spell this maina tawbusu yai ba hai khuna kind of remedy ko ado ahambada ko paper ama lauro ko hai paper ama lauraga ko paper se khutna loina segai bio magi akhoi gi chuthek mari se ko nungdang oibagi hui katang khongwai makhon taram gani ko just ignore avoid tawbiro o katang nuai tre makhon se aras maina hai paper se loina mag hai tar ai khutchen loina kain to chetale na ko aduga akhoi na tawdu se kaino hai kanse da maming hairasina ko person maming je person gi maming hairagadi sida black color se nagadabni ko tawgadab se black machu se na bio person gi maming ko haidi seasonary ba mi do adugi maming iyo basida name of the person ko magi maming ibira se ko name of person ko sida idoi se aduga next ko aina sida saina bracket konjan mani ko konjan rasu ai ko sida mai maming do dum iyo ba aduga second da sida date of birth se ko date of birth se magi kaino do ibiro ne ko hadi magi date ama leire month ama leire 19 kya da poke habado adudu masu ibira se basida loina ma ko black color ko hadi sida amu hang ko ai ko hadi karamba color black aina pamdaba pot ama release to honing matamda amu basena oduga manifestation to bokho aina apamba matamda di black suni sina ganoba hadi black ni i gare haira po ko hadi adubudi hana regular oina yengaktabagi oiramba su yaiba hadi hana mamang jahi dagi follow torokpa mi ngai di khara digyan taram gani baina haira ko matamda hadi manifestation da black sina gano khot kana dum haibnina ado hai hauda basu yawe ko aduna hadi moi black ni i ba gumba ya ko black sina only just fataudi release to honing ba aina pamdaba po chalhaning ba ko aduga last igadab se ko addiction gi maming do alcohol harasine ko hadi you se ko alcohol se ko alcohol thaning de ba aina khoi mungi aigi baba oiro aigi husband oiro mo oiro ko alcohol do iro basida last da ahum katang ni ko idoi cha alcohol ni khang de hadi any man mangon the addict oidio pot to hadi drugs ne harasine ko hadi ama khatang ni ko idoi sidinga sagi person do example oina adagi hadi mobile addiction saina harasine ko hadi mobile da addict oiba angang ga su leina ko sisu afabadi na te dana aduna hari sida aina haise aina ai gi oina hadi addiction gi maming do last i doine ba sida khwai first ai gi mi du gi maming do irani ko seasonary ba keno tawri ba taw aina thado haning ba mi du gi maming irani second da date of birth irani aduga mana like churi se kari dano haibado hadi magi addiction se kari dano haibado ko adugi point line ama khatanga irani ko aduga si se kamai tawgadage hai kanse da ko mai thadok piba aduga sidagi magi access to ko magi keno tarak amuba sida chakhibagi arembado sije kamai tawgadage hai kanje lebak manung da phumjan biyo ko sija hadi amu ising da kai da thada ga doina te lebak manung da phumjalaga mangan gra se ba sigi keno se ko ado sije every monday gumba kai gumba tawbi bi ai ko hadi sum aina aigi mungi mi amagi oina ko ado sima tawbe amana mu hadi candle da tawbo sha ba candle da ne koi gine ko craft tawraga hai kamaina no hai kanje da ko candle se blue logadamni ko blue de laitre ngonda ko blue de sida budi lai hadi sida ibadi nungai roiba hadi sidi yam kuina changani na ko macha apikpa gumba laina ko akoi gi diwali daga than ba apikpa leibado saida de kya no tawde hangde do sida hasini sije macha ne na khalase ba ai hapetang ulakke ko apikpa moina loraga candle macha ne ba sije ko hadi akoi manipur da thanari je so saina samtang sangbado oina ko ado sisina hadi magi keno do neba akhoi gi machin do
sumaina hairasina ko si yong ko machin do ni sidena sibuk tangni na koina sangdoi se sumaina sangbadi ke shu tawbigano machang khatang lo pik pama lo blue color gi candle ni ko aduga mi dugi maming do ha obasida haidi akoi gi pin na ni khangde natraga haidi machin atumba mana ko haidi magi full name do ha oba full name hairaga di akoina samna haibada haidi ai gi minga hajna hanglem athoibi ka haidi surname ga kai ga pull up yawbodo haidi blue color gi keno sida ko candle sida hak pa ai sina ko ado intention do ka haidi फनबगी इंटेंशन दो अदुदी हापी बतारे को इना हाइदे आइना तौरिंगे केनो सिदा को थाजबदुनी को सिदा हाइसे को अदुगा सिगी कैंडल से बर्न तौ थोपियो बा ब्लू मचुगी कैंडल को हाइदे सिदाना अखोइन एडिक्शन गी दना कैसिन बया गदगे हाय मतमदा ब्लू कलर गी कैंडल से को अदो सिदा लेरे खोइना केनो तौबया बसे एडिक्शन गी से को अदुगा तौगदबना मंडे तौबियो को मंडे से ख्वाइदगी अमु अफबा निमित केनो हाइतार सुगुम बतौबगी जे निमित निमित लोक हाइदोय बा हाइदे पैसा गी हाइरे सगुन सेन करी करा सुगुम मयाम म लेना को अदगी aina haibaga yahaningbaga leiragati ko asida mo kamain tawgadage hada leba popo numit se tawba yai ba manifestation da aina ngangi ba wado tahaningbaga gumba leiragati ko hadi numit ki matungina ko hadi ritual se makal mayam ma leiri ko adum share tawroke yam yame aina sangdabaga khotabaga adum khara ngam ba ko matek minute mari gi manga gi taruki adumaina shoot taw thagat pani ko poche adu si sima tawbiro addiction gi do yenga se mayam ko thank you